Chief Minister N Birena lockdown sangdo hanimigi apama fungdo kre ngasi April gi tang mapanda ngasi nungtil phong basi phong na Manipur top channel gi pauk nang update tawjage. Chief Minister N Birena sathriba lockdown osi numit 15 digi kun phawa sangdo hanimigi apama fungdo kre. Republic TV ga khanana unaba amada Chief Minister N Birena hojik lamda masida COVID-19 positive oiba case ani lairi. Masina maram oiraga lockdown osi numit kharani sangdo hanimigi apamba lai. Positive oiraba ani adugi manungda amadi negative oirakle adum oinama atopa amadi hauzik fawbada positive oiduna laidi haiki magna haiki lenga ki maikai digi laina asi thengnanaba mapung phaba thabak thoram sing lokhatle amasum masak mathum sing cargo da pusilaktuna hauzik matik chana mathau taba mafam singda piri state asigi tongan tongan ma miyoi kya atopa state amadi lebak singda panduna lairi makhoibu maram damda halak hannaba lenga na thorang lokhatli amasum Civil Aviation Minister su pau phaunari haina poksi sigi kuthang phongdor agli aduga atopa maruiba pau manamo lockdown thugaiduna luhonglamba bor kaina yauna yankhai fare South Africa da lockdown thugaiduna luhongbagi thorom pangthoklamba bor kaina yauna guest yankhai fare haina agency gi pauna hairi laibak adugi numit khudingi phongba paukse Delhi Mezabulani na phongdokhibane thora maduda Jawani Zulu sai nifugani pan amadi Bright Nongthamdajo Krisai Kuntragani pan asi nomaijing numita luhongbai thorom pangthokhiba adugi social media da phonglakpa pawga mari leinana makhoibu phakhiban